Miss Walden Mink Kabiribasum William Anuradha de Benecono Kurumzadi, Housing Maroiba Pauda. Illegal migrants Highway Hiramda consultative meeting Bantokray. Numitarani Satakadaba might make the Mibaki Tarom Masadege Hodokray. Manipur State Film and Television Institute Linka Kibasahitarian Mapung Palapurgate Tony Tarom Bantokray. Loinana, separate administration tan badayao kiba MLA ke mathakta thabak lokhanaba process to ba hore haina BJP Manipur Pradesh ke President Sardana Phondokre Hauze pausanone pizari Hauze goriba mikofa asida ekoi amato oina punsindana warepa ama lahokse haina cultural losses ningthauza lanchana Phondokre United Council for Restoration of Communal Harmony na Sinduna J and Dance Academy Auditorium Hall da Elegant Migrant Highway Hiramda Pangthopa Nomage Oiba Consultative Meeting da Mahangna High Democratic Oiba Miyamgi Sakti Kanana Su Maithiba Piba Ngamloi Maramasina Aikhoiki Oiba Panba Warepa Ama Lahoba Tangai Phade Karigumba Nataba Tarakati Aikhoiki Haurakliba Mirona Aikhoiki Mongphamda Tin Sisilakane Phondokhe Aina mayam da hajiningi badi ngasigi mikupse mayam kudimak amatoina lepaga warep lomi nahusi natabadi yamna thengoni mayam hayeng aigi isai susingna aigi mongphamda ikai khumna bu utpadi layak kana matin sisilakani mitibong mitambala na serakani ana mayam sigi matamdu yaudinga da koi punsilakanda ai koi biaba supikna Israel lagi jahena cawba Manipur se, mayam respect to Israel se Manipur na cawba helini. But mogi strength si yang view aduna mayam kudima akoi na pungi bada kanamata na akoi da miyang gi power hai se mai tiba piba ngamoy democratically akoi hajna fight torokanda hai right to terminaraga not only apandigi sanga iba mitop sinda netana akoi gi imaleba akoi gi Sana leba Manipur haidna lejeba se masi amutang kanminasi haidna mayam da hajargai tension jari pun Ngasigi thoramata da sarugya kiba MU ke History Department ke Retired Professor Naurem Zoikumana Hai MLA humpugi manungda matmoi sengba mamaleba potasen nungsiba tara yauram labadi lemoriba MLA na karisu tawbangamloi maramasina haurakliba mirong gidamak lamna masage ima ipa amadi iche ichalna Achawa Thaudang Laviduna Achumba Khara Taramba Chungani Phondokhe Tharamada Sarugyaraduna Shinga Khongbam Jacket Hosena Hai Laibaka Asida Jananingba Lo Janarabasu Thamoi Shengna Thabak Tawba Ngamdrabadi Madugi Kanabalekte Mapan Thongda Nungsiba Sabana Kaidawnungda Matam Sangna Chatloi Haikhe Thamoi Shengba Ama Changi Phondokhe Ngasigi Tharama Aduda Kumoi Tuijamba President United Council for Restoration of Communal Harmony na Tharamapu Oikebagaloinana Tongan Tongamba Miyoi Singsu Ngasigi Tharam Aduda Sarugyaki Aduna Akun Hajina Morode Imagination Hajin Time has come Imagination is essentially Nani Nasana to Tungi Nasana to Pani and Tani don't have to move it. That is what and I couldn't supplement where I had come in. Aduna Asian Mokrap Fogani, Ajileva Emily who is a Latin today. I'm saying about we act cousin with the name. We young people so away. Asian that's a labas ninja Asian Atomo, you acting cousin. But the other boys don't wish.
Manipur Legislative Assembly ge MLA Nipuna Sahi Tauraga Prime Minister Narendra Modi da Pisankeba Memorandum Maduge Matangda press briefing amada Kaksing Assembly Constituency ge MLA Ramesho na Memorandum aduda Sahi Tauba Yaudaba MLA Tarasu Memorandum aduda Yaudiba Warren Singadu MLA Tara Aduna su Sahi Taudrabasu Yaninbage Morta Pirake Habige Warren Singh Press briefing aduda Pungdokiba Asoiba Dugidamak Nuaitaba Pungdo Pagaloinana Saitaba Yaukidaba MLA Tara Adu Memorandum aduda Warol Singh Aduga Mari Lainana Yaninbage Wapam Pungdorapale Kide Amadi Press briefing aduda Mahana Hensina Pungdokluba Asoiba Wapam Singadamak Miam the Sangdok Sadi Haina Kaksanga Assembly Constituency MLA Ramishona Tadropa Chiroladuna Hairi Manipur Lengaki Directorate Language Planning Implementation Amasung Mitai Irol Iek Loina Shilont Milant Anina Punna Kusamnadana Numit Tarani Jathakadaba Mitai Mayek Tambibake Tarababa Ngase Kaksangwani Panjab Palum the Leba Kamanipur College Kaksangi Multipurpose Hall the Hodokre Manipur the Toliba Kangloke Irang Asida Lanzilaktuna Kaksangi Tongan Tongama Mapam Sing the Ladiba Relicam Sing the Ladiba Mushingi Oiba Mitai Mayek Tambibake Haudopa Tharampa Aduda Pambake Lighting Sing Oina K8 Ingosa President Milan KSIS Kulahari Secretary Senate Citizen Forum Kaksing Wainile Chandra Vice Chairman Peace Committee Kaksing Laurembam Memcha Leima Sero Amadi Atopa Mani Sherona Saruyake Milana Mitai Irol Iek Asibo Mipong Kudima Kangminana Pandamda Milana Lepalaitana Pangtolapa Mitai Mayek Tambibage Sarukama Oina Chatagadariba Mitai Mayek Tambiba Haudopa Aduga Marilenana Milange Secretary Education Pongnam Thakaba Mitaina Hai Milana Irol Iekpo Chakhalanaba Pandamda Chahi Kudenge Pangthoktuna Lakpa Mitai Mayek Changdamnabage Tharam Adu Sahi Achiki Megitang Tareta Pangthokani Tauramba Adu Lebaki Irang Namarampo Oiraga Yektoktuna Lakpa Adu Chaliba Sahi Asige September Thage Ahanba Chayolda Oina Pangthongnaba Semsaba Loide Sahi Asidege Hauduna Bosemna Loba Class 10 ge examination da Mitai Mayekta Mark Kwaidege Wangba Mahiroishin da Manapiba Horagani Masigidambakta Bosem Mamasung Milan Anina Yanabalaide Maramaduna Mitai Mayekta Mark Kwaidege Wangna Pankiba Mahiroishina Bosem Natraga Milanda Mark Sit Pisambida U Amasung Milange Thomi Oibage Saktakse Chahi Homongi Oina Saba Adusu Loiduna Lede Milange Thomi Singna Office Matam the Laktuna Lauraba Yagani Haina Supungdarake Lakadariba August ke Tang Tarahundoi Manipur ge Athoba Singe Numit Amadi August ke Tang Taramanga Barakining Tamban Numit Tharunge Mangoinana Joint Nanda Game Voluntary Organization ZNGVO Kaksing All Kaksing Student Union Aksu Kaksing Amadi Kaksing Municipal Council KMC Napuna Kusamnaduna Ngazi Kaksing DC Approach Road City Sengba Amadi U Pambising Tabagi Taram Pangthokre Mass Social Service with Molding and Tree Plantation to Hainataba Benan Makada Pangtokiba, Nasigi Lamtu Sengba, Uchara Thaba, Hanatakraba Pambishing, Namplet Ba Amadi, Umasa Sanbani Chingba, Yauna Pangtokiba Tarumpa Aduga Marilenana, JNGVO Kaksange Advisor, Pukram Bamba Samendrona Pangdorapada, Hauki Vasahili Sangani, Taratarki, December Tang Nipanda, Kaksingbo, Tawan District Age, Kaidupiduna, Kaksang District or Oina Longtopira Kiba, Adubu, Nungaiba, Pongtopa Oina, Lisangani Taratre Dege, Hauduna, Sahi Kudingi, Nasagi Numida Sida, JNGVO, Aksu, Amadi KMC, Kaksingna, Kaksing DC Office Complex, Amadi DC Approach Road, Asibu, Masak Topa, Pazaba Mapampa Ama, Oena Bige, Wakalonda, Setsangba, Amadi, Upambising, Tabaki Toram Ase, Pangtuna Lakwane. Mapamasida Tariba, Upambising Ase, Hek Taba, Hova the King Ase, Pavada, Tariba Pambising Ase, Kaksang Assembly Constituency, ex MLA, Waishu Sandana, Mating Pibirakbane, Loinana, Ase Pangtoliba Tarambasida, Housing Manipur Toliba Iranga Sinamaram Oraka Lanjan Laktuna, Kaksang Indoor Stadium, the Ladyba, in Matching Soup, Saruvia K.
ngasigi asigumba thorampa asina Manipurda amuk hanna mahosagum tangdu leitaba puraktuna ingtapa lamdam ama purakpa oirasano haina sembiba mapugi maphamda thonizare haiki ngasigi lamtur sit sengba amadi upambi sing thabagi tharamba duda DC Kaksing Soborji Salam SP Kaksing TS Brikamjit ex MLA Waisur Chanda amadi SDO BDO Kaksing su sarugyaki Manipur ge hausak tholibe irang asida lamdam asege nupi miyamna lam ngakpagi thabak chathabagi manang channa Kaksing lamdam gi tongan ba lam khaidasu nupi singna lam ngakpa achat awong sek tawbada miyoi amadagi yungang bottle hombutra mapan phare thogdok asing asinang tenpung amamakai kharai henbada Kaksing panjawromdagi Grace Cottage Academy lomda nupi singna asad ok sing check tawbada Thawan district ki manang chanba phunrei dagi palel lomda tamna lakpa van number na Amend 03P4256 ta Maitai Pangal Amana using the Purak Pathina Kibane. Madudagi Nupi Miamna U Purak Lipa Masaga Loinana using Ado Hidokana Mangan Craig. Salibata August ki Hoki Batang Mapani Yum Sagaisanameke Ayukta Kaksang Lamkaida Nand Local Amana Swarsan Purlomda Lona. Punana ba purak pa polam sing adu ngasi ayu miyamna mai thadana mangang khrei ngasi ayu mai kai kya dake mi polam sing adu mai thaduk tuna mangang gada bane hai bage achoba iho amalak padagi ngasi ayu pung nipan makhairom taba matamda Kaksing somnang laikai ge mera paibe sing khullona badagi lakpa maira paibe sing amadi miyamna Kaksing somnang parking da media singe mamangda mai thaduk tuna mangang khibane Hausi Kuripa Manipur ki Piba Masana Maram Oiraga Padmaratnai English Skunda Tamleba Mairoi Shingi Sai Shingi Me Amasung Junthagi Fi Lauraroi Haina Mairoi Shingi Parents Amasung Guardian Singda Kanganzari Haina Skuna Sigi Principal in charge na Thadropa Cherolamana Haide Cherola Duna Makatar Duna Kanagumba Mahiroi Shing Mangsung na PP Kiba Yaurabasu Matang Tha Anida Adjust Tauragani Haina Su Serunduna Haide Manipur Lenga ke Art and Culture Department ke Makhada Lediba Manipur State Film and Television Institute MSFTI Linkat Kibagi Jahi Taret Mapung Parapage Thoni Thoram Ngasi Achaba Thoram Makaludana Pangthokre Vales Gate Imphal the Labour Institute Asida Pangthokiba Thorampa Aduda T Loken Senior Actor Okent Amaksham Filmmaker as Mangolzao former Chairman Film Forum Manipur Haubam Pavant Eminent Filmmaker P. Chansu Sarma, Secretary MSFDS Amadi, Alisur Jakanta Sarma, Chairman Philip Horam Manipuna President Member Singh Oina Sarugyaki. Taronga Mari Lenana MSFTI G Director Birendra Salam na Haikibada, Telapa Matam Khara Sida Institute Asana, Film the Yauriba Element Singi Matangda Course Kya Pangthopa Hokre, Makata na Tongantongamba Course Kya Pangthona Basem Sare, Film Ge, Linda Ladyba Singna, Phil. Manipur film chawkhanabagi matangda suggestion pibiyo haike film bu thawai yaw ba pamjaba singna makhatana chathaka rakadaba course singda sarugi yaduna mapung phan binaba abil tawrakle tharomadada film gi labda thabak tawriba miyagyana sarugyaki modbungda leiba kukida pinabane haiduna jame Villada Leiba Kuki Amana Senapati Parking da Bus Amada Pikinaba Auto Rickshaw Amada Purapa Yamlaba Polam Sing Ngasi Thangmai Ban Sinam Lekage Mara Paibi Amade Klamna Pakre Loinana Pakalaba Polam Sing Amadi Auto Rickshaw Ado Miyamna Mai Thadokre Haidi Thawdok Thopam Dagi Pangba Paugi Matung Ina Yumda Season Anaba Polam Sing Ado Awanga Eu Shirom Dagi Senapati Parking Lomda Purakpada Chingnaba Leibadagi Auto driver aduda wahangpa hangbada modpungta leiba kuki amada thakinaba jomi vilada leiba kuki nupa amana basta pikinaba tharakpani haina khangalakpani hairi miyamna pharaba miyoi ado porampata pangal dagi Mohammed Tiken chahi yangkhaini toi kawi Mohammed Tiken na pomisingda phungdokibada mahaka awang eushi auto parking dagi passenger service tawduna leibadi hana Khangna Kiba Jami Vilada Leiba Kukinupa Amana Senapati Chenba Bus Amada Hakinaba Pota Khara Tinbio Hairakpadagi Chalubani
Hauzik tholiba irang ka asida yamna tawhaidaba thabaka matawre haibasi masana yajade matungda amok tawjare haike. Tawdok asigi Paodam All Manipur Baite Pangang Club Organization ke President FM Manawar Alina Hai Hauzik Mitei Amade Kuki ge lan chatharingaida Mitei Pangal Karana Kuki Singda Mateng Panglambasi Hanasu Kyarak Pakhiba Lekre Asigumba Mateng Pangbagi Thabaka Asi Tawbirado Hainasu Haidabasu Leptabana Pangangi Lopa Amade President Ama Oina Hansen Ikaiba Nangle Hauzik Luraba Tansa Asida Kukida Matenka Panglambagi Paraba Paubada Matu Maman Tektana Tambirambasi Maite Singna Pakan Singbo Nukshibi Bagine Taseng Bagiti akan Basairak Piba Yabadu Pipi Triba Asi Yamna Parabane Haiki Marak Tanat Wakan Kangani Habagi or in the Tokoya having a Wakalonda Makudi Canberra Duga Magi Mana Pureba Put Pureba Motor Bekal Authority Sishu Mayam Lady Valakaki Club Mara Pavishinati Ma Kalasia have a warrior Lovania Dubo Mayam Iona Mayamna Yadre Madam the Magi Otosin Matung Mahata of the Port Puragati Madu Kanana Taitaloni having a Hangamala Avanina Masida Mayamna Magi Otosis Port Pureba Kugi the Port Pin in Purebo to resources my Tadoka and Mayamna whatever Lore. Amaram da Naharon Laisam Club ke President Pratap Laisang Thebna Mitei Pangan Singna Hauzik Tholiba Mitei Koki ge Landa Asida Nakal Amatada Michang Sangdana Amati Mateng Pangdana Chamna Lebio Loidana Mitei Pangan Singi Lup Singna So Poster Campaign Chingba Chataduna Mitei Pangan Sing Hauzik Ladiba Irang Ase Loidriba Pawa Nakal Amatada Yaudana Laibinaba Awareness Tobio Haike Driver ticket amade mahaki gari club amade maira paibigi maikaidage mafamba adudagi thadokhinaba honarakpada mafam aduda tilamba miyamna yadabadagi ticket masana gari adu mahangna purakpa potchai sing mai thariba mafamduda insilaga mai thadokhe hairi Sahi kuding Lieutenant Chatarapa lining ngak senban numit Thauram kumsi sahi ge lagleba thawan ge kumapan ne panba August ke tang taramanga lepa popan numita Indigenous Youth Association of Kanglai Park iyak amade Kangla Phamthau Humpumari punna kusam naduna humbodra taret suba lining ngak senban numit pangtholagani hairiba thauram asigedamba Papal Pambiba Club Organization singna masa ge letter heta Aiba Cherola Ama Iyake Head Office Amadi District Office Singda Pisalagna by Iyake Cherola Manapongaragle. Cherola Sina Makatari Badi English and Machamapan Niput the Red Ki Tawangi Komapani Panba Ogaske Tang Taramarida Iramda Manipuna British Ki Loilam Lenga Makatagi Ningtamba Pankibanumita Aduda Matam Adudagi Iningto Buddha Chandrana Ningtabagi Piranchan Kakibagalonana Irandam Ase Mikapondre Maramasina Lamnamasida Leramba among Aseng Latre Masamasana Pamzaba Inat Lining Lausaba Yade Mayek Puya Putopa Amadi Baba Yade Haina Lautopiki Hariba Numita Asida Liningak Senman Numita Haina Pangtuk to the Lagli Housing Lamdam Ase Ta Hena Chataragleba Chinkuki Narco Terrorist Singna Tohaliba Kanglopa Aniki Unkanaba Irangasana Irandam Asiki Mausage Punsida Sauna Akaiba Pidi Manadaba Kanglopuro Giana Chehili Sing Ahum Mayagi Isagi Puariga Loida Napuna Kunda Minariba Asibu Tugainaba Kana Honarapa Amadi Puariga Sagonarapa Lepamlem Sing Mangalapa Yelomi Iraicha Singda Onaiba Mayumakai May Tadopane Chingbagi Thong Satabasi Akan Mamong da Kandentawi Togliba Irang Asina Sohalaba Amadi Lakidraba Singe Awabada Lub Asina Sarugyadi Maraba Adudage Iningto Bodachandrana Pamlamba Amadi Lautopiramba Aduguning Singduna Lagliba Tawangi Kumapani Panba August Tangtara Manganamid Asida Kul Laikai Amadi Leibaki Leiba Club Organization Singna Papal Sinkapiduna Lining Ngak Senban Numid Asi Puna Pangtok Minaduna Irandam Asiki Mausage Punsida Hansilangnaba Pausent Piminari Hairi Manipur Prasana Hosako Dipa Pipa Masana Manamodaga Awaba Taribase Congress na Thon Mane Haibasida Masana Maran Yazakadabane Haina Bisepina Maran Sekre Ngasi Kaisampaki Nitapa Sutekta
Leiba BJP gi office da pangthopa paugi mefama amada BJP Manipur State President A Sarda Devi na hai chahi humphumanga palaklaba Congress na Manipur gi wathokta kari thabak taurabage masigi khudam singh matik chana lei handak tholibai irang asida Prime Minister gi yathange matungina Home Minister Amit Shah laktuna numit humni leiraga wathoka sigi matangda khangnaba amadi waration purangnaba honaki adubu haukiba wathokeada Congress ke luchak bakena laktuna lamdam asige wari tabikhiba leibage chahi humpu manga sasan tawduna leibak ningba saraka lakliba Congress na hausakta hero sabagi Lau Khongba asi BJP na yabangamde Manipur ge Praja Sangna Prime Minister na lamdam asigi matangda wapamba ama pongduk na bagi khaurang na ngairiba asigi matangda Parliamenta Bharage Praja miyamna Manipur ge damakta lebli haina phongdura kibagaloidana atupada solution ta purangnaba Home Minister na akanba thabak lokhatli haiba wapamda Congress na hero sanana bagi thabak chatharakpa asi BJP na yabangam loi phongdoke Masigi paugi mifampa aduda aikhoige paumina BJP ki MLA taret yauna MLA tara separate administration talakiba adugi matangda BJP MLA tariki mathakta kari thabak paikhatlabage haina hangba wahangda party ki oina makhoi gi mathakta thabak laukanaba process to bahore phongdoke ana masagi maran ya jagadabani haibase masimasu BJP की साइड तरी मकोइदा क्लियर होइना थम्मी प्रजा अवाम ताइबसे मकोइना ताहन बनी हाइबसे मसिमदि क्लियर ने आइना थमजनी से करिगिनो हाइरगदि चही हुमंगा सरकार पाइरब निंखा तंबदगिना सरकार पायमब मकोइना लेबा उंग सारगा हौजिक त लाउदना एकोइनी मरेबा निंबा हेरो ओइना न बहनबसे मसि याबंगम हाइबसे मसि Thasigi tang taradagi Zirbam Police ke SPM Pradip na utkhiba thawongi batangda Zirbam ge Praja Singhi apamba yenglaga liching jirina tang tarage nobedang dage hauraga matam kaktana public curfew lauthokibadu ngasi handokle haina liching jiri ki chairman W Dennis meeting na ngasi pomisunga unaba amada phongdokre wapama singasi Zirbam ge babupura da leiba irapoti statue makhongda pangthokiba paugi mifamba amada bahangna phongdokibane Mana makatana hai thasige tang tarada liching jirine sinduna community suna yawba peace rally ama janaba sinba madamda ikang khangawtana jiribamgi edition na 144 curfew thamki badage praja amadi police anige marakta irang thokiba aso apanda yawnarak badage jiribamgi SP ge mathakta yaningdaba amadi pendabagi jiribamgi prajana public curfew lauthoklaga ngarang dagi yamna kan mamongda public curfew ban chathaduna lakhe adubo hausik oiriba phibamba asige matangda jiribamge local MLA MD Asabuddin Masa Mak yauna police department ki miyoi singa mifam ama phaminaraba matungda lamdam asige hausik oiriba phibamba ase yenglaga ngarang dagi matam kaktana chatharagleba public curfew handok chare loinana hariba curfew asida tongan ba mapam singdagi miyoi kyana akan bathaudang lauraga yamna mapung phaba hingsa yaudana curfew mapung phahan bagi damakda liching jirina miyambo thagachari haike loinana makatana peaceful rally asisu chanana bagi damakda semsajari aduga miyamna rally asida cooperation PP raga jiribamda mausagum santi hansalangnaba hona ministry haina mahangna phongdoke Pomisunga unaba aduda liching jiri women winge was chairman Santilatana Hai Lebake asigumba irang leadingai charaga sida irang sagat pasu liching jiri na pamde SP na miyam da khangalamba tawdana chathekiba asina takpati SP masana lale amade maranye yazare haiba khangbangamle Maramasina Lokente MLA Amadi Makataba officer Singa Wari Sanaraba Matung Santi Laina Nungshi Sanana Laiba Pambadagi curfew ase handok sabani haina phongdoke
जाति लेरिबा मैम से लोइन पुंजलकान चिंगमी कोरबसु नै मुस्लिम की ओरबसु बेंगोली की ओरबसु मते पांगल ओरबसु असमायना जी लेरिबा मैम से पुल्लगा अखोय अपुनबो खोंजदसि शांति खोंजदसि अखोय अमुक मखा ताना चथरकपदसु अखोय मैमनसु कोऑपरेशन पीरगा पुन्ना सरुक जामिनसि जिरिबाम से शांति ओइबदा अखोय मैम पुन्ना चौब थरांग उबिनसि हाइबा वाफमसि आई मैम दा थमजबगा लोइनना मैम पुनम असुके मते लिचिंगी मागेदगी थमोयगी ओइबा अदुगुमबा अपेनबा अमसु मैम की तौबिमन खंगबदु आइना Jamiatul Ulama ge General Secretary Muhammad Hakimuddin Kasmina Hausak Manipur da thokliba irang asida lanjana tuna Kwakta ge Anita Standard High School Rally Camp yauna Kwakta da leiriba tunganba Rally Camp sing amadi ibudau thangsing Guest House Rally Camp da changjapam lotuna leiriba inmate singa ngasi unaduna awanungai wari sanabaga loinana chanathana poponam sing mateng pangkre Tharomaduga mari lainana Muhammad Hakimuddin Kasmina Phongdorakpada Manipurda tholibi irangasi yamna thaboi shoi Aikoi khudimak lebaka amatada leminaba ichinina ngaktane aikoi amata oina punsinaduna irang ase loishinaba honaminase irang asina state asida wa ana taraba singh Jamiatul Ulamana angama matengka pangani haine suphongdoke Jamiatul Ulama State President Sahid Ahmad Phongdorakpada Maite Amade Kuki Anisi Hanadaki Nungsidana Leminarakpani Tungkoina su Nungsi Sanana Leminaba Pami Karigumba Wapam Karadagi Nungsinatana Ladyba Ase Nakala Animakta Puning Fata Biraga Tangdu Laitana Levio Amadi State Asagi Chakotoranga Kumang Sausinaba Honaminese Haiki Wakta da Tokiba Laibak Tiba Todoka Amada Bomna Pambadagi Sotuna Ladyba Mioi Amagi Pibam Su Yangsinki Namatam Sangbati Leminarpani Adu unfortunately Karigumbo from Kardaki Muaina the Lakere Masi Puning Pata Biraga Animak Tangdu Litana Labiu Aduga State Siki Jokotoranga Sarugaman Biu Haibagi Appeal the Sea Adam Ekwe Jamiatul Mai Hingi Mai Gaitaki Amasu Jamiatul Mai Manipur Mai Gaitaki Su Appeal to the Megi Tangahum the Sorsam Pudakoki Militant Singna Mata Lady Maitinupi Amapu Minuxi Laitana Gang Rep Taukiba Aduda Jeneva Singh Manipur Langana Matic Sabbat Sarak Pika the Bene Hainanga Tawan District Karimbi Kog Mamang Leka Ipagaiten Maira Pibishina Wakan Mi Pampang Craig Karimbi Kog upon Maira Pibina Sindana Pangtokiba Wakan Mi Pamaduda Saruya Kibi Maira Pibi Lutingbi Pizam Tilona Haikibada Minuxi Laitana Chatakiba Sorasampugi Gang Repa Aduki Daida Kudemak IT Alifa Amasung Chinkuke terrorist in the Pogadamane. Maramaduna Manipur Lengana, Asigumba, Mio Shinka Asigi Matakta Matik Saba Sera Pigadamane. Taudoka Sigi Achumba, Wayal Pangriba Pawa, Akanba Kongzang Changsangane Haiki. Miamna Kinaraba Mamanga Kes Kia Su Senakraba Asam Rifle Singna, Kuki Shingi, Mitang Sangtuna Leba Asina. Miamna Makuibu. Akiba Pawi, Maramaduna Assam Rapal Singh Manipurtagi Atubada Longtoko Hairaduna Kuki Aniki Fi Tongdaba video Adugida Maktadi Wanganglaka Maite Asikida Maktadi Manipur Langana Domination Ba Asi Mama Oibishingna Nungaite Maramaduna IT Alava Madi Chinkuki terrorist Singha Asigi Matakta Cherapiu Haiki Mapilok to akoy nupa wa bisnya maitai nupa sing nadi atuki matik makoy beba khamoi Manipur sarkar sina tumina lekhalba adu na India ko mena tumin lesimna na adu ngasi phaba karimbo koy gi maitai nupi singina karimbo haide leraga adu gi saba phaktan leraga dungarang handagi akoy hau law leiba akoy nupi asibudi makoy na karimata wangang de base koy adu ki matik ngaite maramatuna makoy sing asigi matakta IT lab singi matakta akosera adu pina goidum ta koy Manipur sarkar taksinjari Megi Tangahungi Sorsampo Gangrep Yaning de NRC Manipur Chana Halu Amade Assam Rapples Manipur de Gelotoko Haina Youth Development Organization Hairok Pato Maning Laikai Mera Paibina Senduna Hairokta Wakan Mipam Satakre Kolau Kiasu Lauduna Satakeba Wakan Mipamaduda Saruya Kibi Mera Paibi Amana Pundapada Maite Nupi Amabo Kukisuna Gangrep Tauki Haidiba Asi Aikoi Pende Maru Ena Toklebi Irang Asida Prime Minister na Asanba Mieng Yengbidaba Kuki Nupi Shingi Izad Puna Lubna Loba Aduga Maite Nupi ki Izad Puna Lubna Lodaba Manba Tawonga Asi Maite Nupi Shinga Pente Haiba Wapam Hongdoki Nupi Amabu Gengep Tokiba
maitai nupi ekoi praja khuding mangna yaning da utuna ngasi Narendra Modi na michang mikhai nai duna asan mam yeng da yeng bi da bai khoi buna maitai nupi ekoi buna aduga kuki nupi sing buna kari solai taba video viral amadadi makhoi buna lumna lawrga Manipur gi maitai nupi praja dana lumna lawbi da base Manipur gi nupi khuding mangna khunai khuding mangna yamna thamoi songna nungai taba phongok chari amasung Narendra Modi boi khoina suki matik warok jaba phongok Miyangi punsi amadi lanthom ngak senba haibasi lekhang ki mathongni adubu tha ahum hanjalaba phawba ekhoi ma sent o ba angamba hatongna ba maitei lebak dam maitei lanjenaba asiku mathong asi yaningte yengduna leiba BJP lengak ase Thawal amasung Kaksing district apunba lob takdalna thamoi sungna yajaningde asigumba lengak ase leitapana phai prithivida asigumba lengak ase amu hanna halak handabana phai haina takdal ke vice president Laishram thamboina phungdokre wafam asing ase Kaksing Indoor Stadium da pangthokpa paumisanga unaba amada phungdokhibade mana makhatana phungdokhibada BJP lengak asigi lengang lond ahan bada nation anisubada organization amadi ahum subada self hivas slogan adu kadai sakrabage ngasigi leiriba phibam asida ahan bada au ba hanahalu anisubada kumai kumna yengu ahum subada masigi namada thadarakpa sempham sing tasin khomsinba hayu haibaga tap manaba lengaglonta ama chalaidaklei masigi matangda takdalna Hainingi, a little knowledge is dangerous. The voice of the people is the voice of the God. Haibasi BJP lengak asina kangzin view. Manipuri ki history BJP na sengna kangan bibagi matau tai. Kangdana kangba sabagi ngasi lebak watok oiribani BJP ki lengak ama laklaga onba ama laklani haikiba adu ngasi di oirade. Matamabada Baspaigi Matamdasu Missimina Thoki Ngasisu Paksana Missimina Thokli Maitei Sink Maitei Lebak the Lanzanari Kuntangbana Maitei Shingbu Tanatanana Hali Tawung Asi Palibalengak Asina Adumag Yengduna Mi Shiba Masing Tiragalady Masi Takdalna Tamoshung Yazaning Mana Makatana Pondoki Bada Kuki Nupi Anigi Matang Dadi Lenga ke cabinet minister MLA Singh Yauna protest duna yaning dapa phongdok khraga maitai bacha ahum tumlingaida thangna yalaga nongmaina kaplaga halamba amadi nupi amabu gangreba tauraga hatkibada cabinet minister MLA Singh na kariguma wafamba ama phawwa phongdok daba asigumba lenga asigi thawang ase yaningde nupi amabu gangreba tawkiba adugi matangda Lengang na karigumba action na amata lakhalak trabadi lakadriba tang taramangada Manipur gi ima singna asoba khungjang ama changsinaba sems sariba asida tagdalna su mapungphana sawakani haiki atam nana chungin hatpatu patawse sarkar ama parliament kari disil lor pagani yengli kari so torok tabanga kari so torok tragadi saswon se leina parjanga pangamak tragadi Singkung singja ada lagi di perja. Puding mangna isang ngap tok lana ba. Sarkar na perja ngap pengamroi. Sarkar na perja ngap pengamdre isang ngap tok paterkar le. Yum thong puding de nongoi piu abi dami je. Lawai haringa li tiana takdana apel tawi. Sam Manipur restore peace and normalcy in Manipur. Save the peoples of Manipur. Save the integrity of Manipur. Haina thaba banner abadi placard sang sisnaduna. All India Tanjembi Insaf AITI Jamiatul Ulama Bisnupur Amadi All Kwakta Youth Voluntary Organization na Puna Kusam Naduna Tera Kongsang Bida Ngasi Wakan Mi Pampam Craig Wakan Mi Pampa Duda Tongan Tongamba Wangang Luising na Manipuda Santi Purak Naba Honaminesi Haiba Wapam Kia Sutamke Manipur ge apun bagi saktam kai Yaroi Manipur ge Prajakalu Manipuda Santi Pura U Haiba Kolau Sulauke Hauzik Paugi Maraktana atemba break amatang pisadi. Image TV ki news reader nupa amaga nupi amaga mayor ini pamjai masagi qualification graduate oibutta natana Bengali script inthina paba ngamba mayor sing oigedabani akupa marol cable network asigi office tagi khangbiba yagani contact number 9378107876
Break matungna makataba pau pizidi. Manipur ge oiba national interest amadi territorial integrity da karigumba hidam amatata sokadaba khongthang lenga ke maikidagi tawba yaroi masigi matangda prime minister amadi India ge thakta leidiba miyoi khudingda marik chumna iduna memorandum amasu pichalagani haina All Manipur Muslim Organization Coordinating Committee amako ki president SM Jalana phongdokre ngasi ayupung nipandagi hauraga Manipur da leidiba maitai pangange tongan-tongamba CSOs amasung club singi apunba mipamba amana Komidok Bazage Community Hall da mipamba mapangthokre loinana mipamba loiraba tungda pangthokiba Paugi mipamba amada amoko ke president SM Jalana wapam sing ase phongdokhibade Mana makatana hai tongan-tongamba mapam kiada leminari ba maitei ichini inau singda nungai roidaba thong sing kanagumpa kanagumbina torokpa thoklabade pagal khunaina tairak pinaba amasung paratamina semsare Manipur da hanagum tangdu leitaba nungshi sanana lainanaba honabada achoba mating pangani hainisu mangna makata ke loinana aiba oina koigi leiriba masajid putting makta kanganana mayam da function awareness pidana hona zariba aduba tawgadaba musung tawgoidaba thoksinga dutki maramda kaiba yaunarapase masi yauhandana nabagidamata yam akanba aduba tax team mama semaga akan thok pai khanaba apai masi wafam chima ngasi thamna wale noi loinana apai gi leiriba kunang khuding makta Laiminariba Paki Ichilina Wariba Paki Puru Mete community Gumba sentiment and Numai Roidaba, Mokoina, the Numai Roidaba Dumba, Taboxing, Kanaguma Kanagumbana, Torumba Taragade, Madu, Away Pang Punaina, Chapjana Mokoido, Apai Jerak Pin and Abamsum. Bela Emporium pa amade Bela Finance ke luang sangmamda leramba office hongdok lai haina Bela Emporium pa amade Bela Finance ke director amade ona yumnam irabantana ngase Manipur Press Club ta pangtopa paugi mifama amada phongdokre Mana hai nauna thamaiban polem laikai near animal gym asida honglakliba office asi lagleban ningthokaban nimitagi thabak tharam hauragade masida stakeholder amade biamna Mapampa asita laktuna hanagoma office asina taramba thabak taramba makatana chathanaba haike kanagomba office asige matangda lana sanduktuna miyamna lana uriba adu thadokpiu makatana miyamge sempham singdongnaba hairiba office asita laktuna tananaba honebi phongdokhe ai samaki ming yumnam irabita singh director Come owner Ira Finance Private Limited, Birla Emporium Private Limited, Hana Luang Sangam the Lerabani, Hosina Sigi press receipt Kotanga, Monday the Haika, Monday the Live Monday the Hamaban Polium Lekai, near animals in the office sea, Levak Miam Damadi, Marie Sinda, office Hangani Lady Hudi visibly. Aduga, Mayam Yamanda, Sitin Vidaba. American person singda ngang iba kutingmak isagi liability ni adugi evidence ko loina lai adana media ka kari mamani ta laina de diagi sarba thodang sidi akoi mading lawsaraga mayam da asing masing do phondok jaba ngantani Khongkhut Singli Nauri Semba haina sakhangnar Imphal District ke Khurai Konsam dage Chandam Roman Kumar Singh da Global Human PS University na Doctor of Alternative Medicine te piduna ikai khumnarakpada Chandam Roman Kumar Bonena Masand Rejuvenating Trust Konsam Lekaina Nungaiba Masung Thagapa Phongdorakle Loinana Mahna Taruba Thabak Tarom Singda Mai Pakpa Oirasuna Hairi Nongpo Sengmai Police Station ge OC Oiriba Inspector Kaisam Prem Kumar bu DCP Manipur na Thabaktage suspend Tawrakpa Yaningde OC Prem Kumar da Bravery Award oina pigadabani Atoba matamda maki suspension kaktuna thabakta hanjalalu haina yaripo Bisnunaha ge miyamna ngasi wakam khongsan singkhrai Bisnunaha Youth Federation yaripo BYFY amasung lekai adugi maira paibi lubna mapungo aiba thodang loduna silaga phangkhiba wakan miphampa aduda OC Prem Kumar suspend tawyaningde athubada suspension revoke tawbiu Cookie di Micham Hatbani Don Meg or se Prem Kumar scapegoat Cookie di Miot
mitopne kuki dana lo leitaba aduga maitei dana lo leibe yaroi DCP pump thadokpiu maitei ge moral down taunaba honabigano we maitei stand together fight together haibandin singba thaba placard ke asijanake wakan mi pump adada sarugya kiba KSI ongbi Roma amasung BYFY ge president L Anandana Phondorakibada Nongpok Sengmai Police Station ge OC ke Prem Kumar bu maram chadana transfer toba DCP ge thawong asi yaningde maga aphaba thabak thoram toba amati sports ki lamdaso award ke aphanglaba mani suspend tobagi mahuta mahapo bravery award oina pigadabadi OC Prem Kumar ge damak ekoi miamna lebli haiki aduga megi tang mari da thokiba thogdok yam kraba miyamna lising taranong ge bopa adu OC mathandana control toba ngamdabadigi thokibane haiki wakan mi pampa da OC Prem Kumar ge suspend toba yaningde kugidana lo ama maitedana lo ama janabi yaningde OC Prem Kumar ge suspension order athubada ribok to view kugidi lammun mane haiba kholoke asulauke ang ahumda tusampuda Maitai nupi amabu geng rep tawhibadudi makoina CBI da sinaba ngamdaba aduga matu sonba amasung maitai da communal naiba amasung viral chakhiba ogdo adugi damakta osi Prem Kumar bu suspend tawba ase sugya yaroi hujik director general rajitna osi Prem Kumar da case asi CBI da sinaba je ekoi yaroi ekoi mera paibi mayamna mangonda ekoina support tawi aduna mangonda award pigadabe Andhra Pradesh CID na illegally sell tanaba hunaramba miyoi manga phagakre hareba miyoi sing aduna Chief Minister Office CMO ge senior official singe digital signature siznaramani hairi pharaba miyoi sing adu Kanamarla Srinu Guthula Sitaramaya Nalajaya Shairam Bukia Chitanaya Nayak amasung Adul Razakni haina police na phondoke Prime accused Srinuni Hairi Mahaka official renew Mutiala Razuge officer senior employee ngapigani junior employee oina thabak tawani mahana Seram Sitaramaya Nayaka amasung Razaka loinana genka amasemlaga petitioner singdagi lupalising kontradagi listing yang kai pawa loduna request letter singa adu e office ta upload tawani hairi Tamil Nadu ki minister V Central Balazibu Maram Chatuna cell thamlambagi case da enforcement director na phaduna custody da thamlorabagi tungda gase court puthokre principal session judge S. Alina Balazibo August ki tangkun mga phawa judicial custody thamnana bakhangangkre Judge na enforcement directorate ta Balazibo numit mangane judicial custody da thamnana ba August ki tangtareta haikibadigi custody da thambagi matam asi loibadigi ED na Balazibo court puthorakibani hairi Hauzik arobada maroiba pau amane pijari Illegal migrant haibe hiramda consultative meeting pangthokre Numitarani chathagadaba maiti meg tambibagi tharong asidege hodokre Manipur State Film and Television Institute linkha kibagi chegi taren mapung pharakpagi thongni tharom pangthokre Loinana separate administration tan badayaw kiba MLA tariki mathakta thabak laukhanaba process tawba hore haina BJP Manipur Pradesh ki president S. Rana phondokre Imes Paodam asige de matang asida loichare meng tabiri wesungbo amuka na khurumsare